ngasi ayuk thajaba yaba pau ama fangbadagi security forces ki combined team amana Langol Game Village Zone 3 ge jagada search operation sathabada KCP nongtren khombagi kada taret fare haina SP Imphal West ki 𝐾𝐀𝐍𝐆𝐻 na phangdorakre faraba mioi sing adude Laushambam Anand Singh Chahi Kuntaruk Apokpa Lekhidraba L Baron Singh Leifam Singjamai Uinam Thingel Imphal West District Konsam Rohit Singh Chahi Kulumdoi Apokpa K Gonendra Singh Leifam Patsoi Part 1 Sanju Wahengbam Chahi Kun Atokpa Ming Lemna Apokpa Lekhidraba W Sanjoy Leifam Palace Compound Mahabali Mamang Fanjobam Thoiba Mangang Chahi Kuntaruk Atokpa Ming Malem Nganba Apokpa Lekhidraba PH Jiten Singh Leifam Thongju Part 2 Waikom Hero Mitei Chahi Kunmathoi Apokpa W Iboyai Singh Leifam Takhil Mamang Lekai Yanglem Vikas Meitei Chahi Kulumdoi Apokpa Atopa Ming Amujau Apokpa Lekhidraba Y Hemanta Singh Leifam Singjamai Yanglem Lekai Amadi Hentoibi Moirangthem Chahi Nifumathoi Atopa Ming Chan Apokpa Moirangthem Kumar Singh Leifam Uripok Gopalaji Lekaini ngasi Imphal West ki SP ki office ta pangthokiba paumi singa unaba amada SP Imphal West 𝐾𝐀𝐍𝐆𝐻 singna makataraduna faraba mioi sing adudagi angauba machuge Toyota Fortuner car ama angauba machuge Hyundai Grand i10 car registration number MN01 AZ8516 ama Brown Machugi Royal Enfield Classic 350 chassis number MA3J3C5 FGM 2010140 ama 7.65 ki pistol ama magazine ama amade kapayariba maru ane atopa pistol ama mobile phone amade camouflage uniform fagat pangamle haina phongdokhe loinana farba mi sing ase Lamphel police station da FIR ama panduna logi oiba makhata ba wahang pahong ki damak thabak paikhat pahore haina so phongdorakhe mangna makhata na hai haukiba numit kharani gi mamangda social media influencer amaga mari leinana aki akhang torokpa leikrabane aduna hairi mioi sing ase wahang pahong chathare hauzik lamdam asida extortion gi chang wang khalakpana state asida leiriba mioi ayamba extortion gi chaitheng khangba ngamdabadagi kholau kaya lakle masida policing su tumina leithokte haukiba numit kharani asida Imphal West police khaktana extortion ga mari leinana mioi 13 fakre social media da demand khangba ngamdre haiduna praja singna statement dipiba aduga police ki maikedagi hangubada information ningthina piraktaba si tawbigano extortion tawbagi chang asi hengalaklabade NSA Pangani Amade NSA ki case da serious soiber sing NIA da recommend taunaba sem sabaloire haina so phongdorakhe Police na tummagali mate police monitor sana tawi adum takta hojiti extortion si sum hengalaga di akoina extortion da phari missing si biofile amang da phagi ba tenotor pasimbo matang case ne pushing si ko hojit NSA to wa koi hawlagani NSA ki preparation si tawga koi NSA tawga koi adugi NSA book to gi kino si koi asi hawlagani ne basic kutang su thamjagi aduna koi ngasai nahasi leiba mayam koi irang si kutong sa lawga haibata leiba film si kutong sa lawga sendan laba lambi oina extortion ki kino si sanksi lakpa si ki kino mayam si yaushil lakpa singma mayam sing si da koi warning to jadi na koi singma kino si doctor gadi hojiti NSA to raga to or serious crime sing da koi NIA da si extortion gi to extortion gi case sing si da koi NIA da sinargani NIA si koi recommend to ho logani na koi police side gi si thamjagi